September gi tang ahum dagina September gi tang kumathoi Faoba se akoina Black September amuba September haidana akoi Phambei na akoi mayamda pangthok pinaba akoina haijari haudopu numit September gi tang ahum da lambi kudimakta khun kudimakta laigidraba akoi gi athoba singda haikat laikat tambira ngasi Faobada laibiriba Government of India gi positive oiba response amata ngasi Faobada koina enforceable oiba habidi thabak to onthokpa yaba adugumba thabak amata paket piraktaba yamna oppressive silence saidana tuminnadi leithoga akoi otpiba ngarang Faobada leigidriba adoba kuki singi lalongda thawaina pontha pikraba miyoi kya sumaina leptana awafamda tahanba hojik su mafam kayada kuki singa landarak leptriba sumba sida operation gi leibiriba lalong ama oina aikoi oppressive tactics haibitare central amasung paramilitary forces singi yamna collaborative oiba mawong manba singba thawong mayam ma miyamna ubirakpa aduga khunja singna tambirakpa mayam sinanga sidi aikoi Government of India gi oppressive silence amasung security personnel singi oppressive tactics asi mayam si punchil lakana miyamna khangba ngamaktabadagi loinana masiga sagonana aikoina ningsing jaribadi megi tang ahumdagi haukiba maitai singi aikogi awaba mayokna ribanga sigi conflict asigi haurukham oikiba kuki singna aikoibu landara kiba maralaitaba khunkia khumi kya lanjen nahan kiba siumba thodosi haukiba megi tang ahum asi dagi laujaraga September gi tang ahum phawada thamari mapung pharakpa loinana September gi tang kunmathoi lising machmapan nifu mapanda Manipur gi masagi oiba assembly semdana leijaramba adugma Manipur State Assembly Manipur gi Constitution 1947 leiramba adudagi khangogdana Manipur gi masagi oiba inner sovereignty madugi internal sovereignty ado madu sinara kanda akoi sibu akoi gi tasena constitutional monarch koina leramba adugumba leiba ga se masi thupchan kibun numit ani si laujaraga September gi tang ahum dagina September gi tang kumathoi Faoba se akoina Black September amuba September haidana akoi Phambei na akoi mayamda pangthok pinaba akoina haijari hairiba Black September asigi manungda aikogi lebiri baichulinau singna Khongjang kaya sangsinba ta nattana yamna consultative forum mayamama aikoina su initiate tawjagani Manipurgi lebiri ba political parties sing aru Manipurgi intellect sing loidana lup kaya lebiri ba CSO kudingmakka aikoina wari sanarakanda miyamgi oiba Manipurgi oiba collective oiba apunba platform ama laknabagi aikoina initiate tawjabagi sumba chireba tanfam sida koina haiba Black September gi manungda koi madugi wadep ama lakna bagi koi kona jagani aduga masida mayamna su cooperation pibiba aduga ahan bada haudopu numit September gi tang ahumda lambi kudimakta khun kudimakta laigidraba koi gi athoba singda haikat laikat tambira kanda athoba singbu ningsing jaduna akoi gi Manipur gi hojik oiba pribam ase amuk hanna aikoina tangdu laitaba adugma khunai amoina amu hanjilaknaba amadi leibakhi damukta kathok piraba sing aduda aikoina akoigi damukta lamdam masida miyoi pok oina amu pok piraktana anawa mapok oina hanbiraknaba thongni jaba thoram sumayamna pangthok pinaba aikoina haijari aidiba September gi tang ahum dagina September gi tang kunmathoi Faoba pangthok kadori Black September asigi manungda aikoina yumthong kudimakta amadi institution establishment kudimakta amuba firam chingkat piduna awaba fondok piduna hojik lairiba aikogi lamda michen oiraba maitai singi laibak ase akoi kudimak masigi against yaningdaba fondokpa amadi government of India na asi phawada tumina leithoklaga miyamgi apamba amata pangthok pidana thabukto onthok pidana laibiba loidana security personnel singna hanjin na micham miyambu singnarakpa mayam asidagi ngakthok minanaba
ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯖꯔꯛꯄ ꯈꯣꯡꯖꯪ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯪꯁꯤꯟꯖꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯟꯁꯜꯇꯦꯇꯤꯚ ꯐꯣꯔꯝ ꯃꯤꯇꯤꯡ ꯀꯟꯚꯦꯟꯁꯟ ꯂꯣꯏꯅꯅ ꯈꯣꯡꯖꯪꯁꯤꯒꯤ ꯇꯥꯡꯀꯛ ꯈꯨꯗꯤꯡꯃꯛꯇ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ